Feet Tara Teret Pakna Koila Thagadaba, Feet Taranitoy Khaktamak Tharamle. Feet Tara Teret ka inch mapan Pakna Koila Thagadaba, meter lising amarom sang ba Imphal East ki top Khongnang Makhongdagi na top Khewa Taba Lambida Supnatagi, Feet Taranitoy Pakna Koila Tharambada, Maikayedom gi miyam sing kham thengna penadre. Ngasidagi numit tarani faubagi manungda lambi asigi nakiyata chatliba drain sing ningthina semjin ba yauna Koila pakthokna thadrabadi makhal makha kayagi khongjang changsilagani haina top youth club ki maikaidagi mari lainaba singi pukning chingsilakli. Lambi asigi matangda paumi singa unabada club asigi advisor Thokchom Bomchana Fongdorakpada Public Works Department gi makhada Keystone Construction Company na semliba lambi asigi matangda Ketrigao ACG MLA amadi AC asida mikhal thengnagadariba miyoi singi chapchaba firepsu numit tarani faubagi manungda miyam khangna lauthokadabani. Work order da tariba lambi asigi pak chawbadagi ka hena hanthana Koila thariba asida MLA amadi mikhal chongthorakadariba singna yaningdaba fongdoraktrabadi topna konba mafam singda makhoibu social boycott tawragani haiba wafam thamki. Mahakna makha taraduna hai mamangda pankhiba AC asigi MLA singi matamda lambi asida thakiba Koila sing chahi ani fana chatkidabana kumsi chahi asida lanai company ama oiriba Keystone na thabak asi pairakpada miyamna thamlamba thajaba pumba aremba tare. Lambi asida chathariba Koila thabagi thabak asigi matangda wari shananaba company asigi miyoi sing club asina kaubada lakidaba amadi PWD gi authority amatta thabak sufam asida wari saba fangkidabana Koila thabagi thabak asi cheda tariba mayek aduda ningthina chathanaba TYC gi maikaidagi Manipur gi governor da taksin khiba laikre. Nakal amaromda PWD na work order thoktuna chathariba Koila thabagi thabak asiga department asiga mari leinadabagi mawongda department asigi chief engineer Subhasna thamlakpa asina henna chamamnaba pokhalle. Lambi asi department asigi makhada sembani natraga semde haiba adu miyam khangna engineer Subhasna sengdokadabani haina mahakna fongdokhi. Hojik akoi mari leinaba authority ngasai mathakta ju koi panjagre akoi gi ngasi Khoila pawda yawriba akoi gi chief engineer na mari leinade na hari putu ju singdhoningi aduga masiga aduga mari leinana putra tel ke insi mapan pakadabada putra intu khak paisi tasengna numit laiba within 10 days ngasai akoi within 10 days munungda masi phajana paknaba thagadabani karingma masi paknaba thada targadi to youth club na masi makan makha kya gi khongjing changjang ne na koina lepe.